ꯆꯠꯄꯒꯤ ꯊꯣꯡꯕꯒꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯑꯩꯈꯣꯏ ꯀꯥ ꯍꯣꯏꯅ ꯑꯣꯛꯄꯤꯔꯦ ꯑꯩꯈꯣꯏꯕꯨ꯫ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯆꯠꯄꯒꯤ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯀꯤ ꯃꯦꯝꯕꯔꯁꯤꯡꯒ ꯁꯤꯗ ꯂꯩꯔꯦ꯫ ꯔꯣꯝꯒꯤ ꯒꯥꯔꯤ ꯊꯧꯖꯤꯟ ꯌꯥꯗꯗꯅ ꯈꯣꯡꯅ ꯆꯪꯕ ꯍꯧꯔꯦ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯃꯇꯦꯡ ꯄꯥꯡꯕ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ, ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ꯫ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯦ ꯏꯝꯐꯥꯜꯗꯒꯤꯅꯦꯀꯣ꯫ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯒꯤ ꯃꯔꯨꯞꯁꯤꯡ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯖꯩꯌꯦꯕꯀꯣ꯫ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯕꯤꯇꯣꯜꯅ ꯀꯩꯅꯣ ꯇꯧꯕꯤꯔꯛꯄꯗꯒꯤ, ꯄꯥꯎ ꯄꯤꯕꯤꯔꯛꯄꯗꯒꯤ ꯁꯨꯃꯥꯏꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯒꯤ ꯃꯔꯨꯞꯁꯤꯡ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞꯁꯤꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯛꯄꯅꯦ ꯀꯩꯅꯣ ꯏꯝꯐꯥꯜꯗꯒꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ, ꯏꯝꯐꯥꯜꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯗꯒꯤꯀꯣ ꯍꯧꯖꯤꯛꯀꯤ ꯑꯋꯥ ꯑꯅꯥ ꯇꯥꯕꯁꯤꯡꯒꯤ ꯃꯇꯦꯡ ꯈꯤꯇꯪꯗ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯄꯣꯇꯥꯗ ꯑꯣꯏꯔꯒꯁꯨ ꯀꯨꯟꯗ ꯑꯣꯏꯔꯒꯁꯨ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯑꯉꯝꯕ ꯄꯤꯕꯤꯔꯛꯄꯗꯣ, ꯑꯗꯨꯗꯨꯅ ꯊꯧꯅꯥ ꯑꯣꯏꯔꯒ ꯑꯗꯨꯗꯨꯅ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯂꯥꯛꯆꯕꯅꯤ꯫ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤꯁꯤꯡꯁꯦ ꯑꯌꯥꯝꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯁꯤꯡ ꯂꯣꯏ ꯑꯌꯥꯝꯕ ꯂꯣꯏ ꯍꯜꯂꯛꯑꯦ꯫ ꯍꯜꯂꯛꯇ꯭ꯔꯤꯁꯦ ꯑꯉꯥꯡ ꯌꯥꯝ ꯑꯄꯤꯛꯄ ꯆꯦꯟꯕꯀꯣ, ꯑꯗꯨꯒ ꯑꯗꯨꯒꯤ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯝꯕ ꯌꯥꯎꯕꯁꯤꯡꯗꯣ ꯑꯦꯛꯖꯥꯝ ꯃꯇꯝꯁꯨ ꯑꯣꯏꯕꯅꯤꯅ ꯍꯥꯏꯅ ꯃꯣꯏꯁꯦ ꯑꯥꯎꯠꯁꯥꯏꯗꯠꯇ ꯑꯗꯨꯝ ꯕꯔꯥꯗ ꯀꯩꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯈꯔꯁꯨ ꯂꯩꯔꯤꯀꯣ꯫ ꯑꯌꯥꯝꯕꯗꯤ ꯑꯗꯨꯝ 55ꯒꯨꯝꯕ ꯂꯩꯕꯁꯦ ꯑꯗꯨꯝ ꯃꯦꯛꯁꯤꯃꯝ ꯍꯜꯂꯛꯑꯦ꯫ ꯑꯗꯒꯤ ꯍꯧꯖꯤꯛꯁꯦ ꯈꯤꯇꯪꯗꯤ ꯐꯔꯦ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯣꯏꯅꯀꯣ꯫ ꯑꯇꯣꯞꯄ ꯍꯧꯖꯤꯛ ꯀꯝꯇꯦꯅ ꯌꯥꯝ ꯀꯟꯅ ꯅꯍꯥꯟꯋꯥꯏꯒꯤ ꯋꯥꯕꯗꯨꯕꯨꯗꯤ ꯑꯗꯨꯃꯗꯤ ꯑꯣꯏꯗ꯭ꯔꯦꯕ꯫ ꯑꯗꯒꯤ ꯑꯩꯈꯣꯏ ꯈꯨꯟꯗ ꯁꯦꯡꯅ ꯂꯥꯛꯏꯁꯤꯡꯁꯦꯀꯣ, ꯏꯅꯥꯎꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ, ꯏꯅꯥꯎꯁꯤꯡꯅ ꯁꯨꯃꯥꯏꯅ ꯂꯥꯛꯏꯁꯦ, ꯁꯨꯃꯥꯏꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯗꯒꯤ ꯂꯥꯛꯄꯗ ꯍꯣꯡ ꯂꯥꯛꯑꯝꯃꯤꯁꯦ RK ꯏꯆꯟꯊꯣꯏ ꯑꯃ ꯂꯥꯛꯑꯝꯃꯦ, ꯐꯖꯅ ꯃꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯑꯦꯀꯣ꯫ ꯑꯗꯨꯒꯤ ꯃꯊꯪꯗ UCMꯒꯤ ꯂꯥꯛꯑꯝꯃꯦ, ꯑꯗꯒꯤ ꯏꯅꯥꯎꯁꯤꯅ ꯊꯥꯔꯠ ꯑꯍꯨꯝꯁꯨꯕ ꯑꯣꯏꯗꯣꯏꯅꯦꯕ꯫ ꯑꯇꯩꯗꯤ ꯁꯨꯝ ꯃꯤꯒꯤ ꯈꯨꯠꯊꯥꯡꯗ ꯀꯩꯗ ꯁꯨꯝ ꯑꯌꯥꯝꯕꯅ ꯄꯤꯔꯛꯄ ꯑꯣꯏꯕ꯫ ꯏꯆꯤꯜ ꯏꯅꯥꯎ ꯑꯃ ꯑꯣꯏꯅ ꯃꯇꯦꯡ ꯀꯩꯅꯣ ꯑꯣꯏꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯃ ꯑꯣꯏꯅ ꯅꯨꯡꯁꯤꯅꯕꯒꯤ ꯗꯥꯝꯗ ꯃꯇꯦꯡ ꯌꯥꯝꯅ ꯄꯤꯗꯕ ꯑꯗꯨꯅ ꯗꯥꯝ ꯑꯃꯗ ꯊꯝꯈ꯭ꯔꯒ ꯀꯃꯥꯏꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪ ꯁꯔꯨꯛ ꯌꯥꯃꯤꯟꯅꯒꯦ, ꯁꯔꯨꯛ ꯌꯥꯖꯒꯦꯅ ꯑꯩꯈꯣꯏꯅ ꯂꯥꯛꯆꯕꯅꯦ꯫ ꯑꯗꯣ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯑꯩꯈꯣꯏ ꯗꯗꯥ ꯍꯣꯏꯅ ꯑꯋꯥꯠꯄ ꯂꯩꯇꯥꯔꯒꯁꯨꯀꯣ, ꯍꯧꯖꯤꯛ ꯂꯥꯛꯏꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕꯒꯤ ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯇꯥꯔꯦ, ꯈꯨꯟꯁꯤꯒꯤ ꯏꯌꯥꯝꯕꯁꯤꯡꯒꯤ ꯀꯩ ꯑꯋꯥꯠꯄ ꯂꯩꯒꯦ ꯑꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯕ ꯑꯣꯏꯅ ꯁꯨꯝ ꯂꯥꯛꯆꯕꯅꯤ꯫ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯃꯌꯥꯝ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯑꯗꯒꯤꯗꯤ ꯂꯝꯗꯝ ꯂꯥꯞꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯀꯩꯅꯣ ꯇꯧꯕꯤꯒꯅꯨ, ꯄꯨꯛꯅꯤꯡ ꯍꯟꯊꯕꯤꯒꯅꯨ꯫ ꯑꯩꯈꯣই ꯏꯝꯐꯥꯜꯗ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯟꯁꯤꯡ, ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯣꯛꯊꯣꯡ ꯑꯃ, ꯖꯤꯔꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯀꯣꯛꯊꯣꯡ ꯑꯃ ꯂꯩꯖꯔꯤ꯫ ꯑꯗꯨꯅ ꯄꯨꯛꯅꯤꯡ ꯍꯟꯊꯕꯤꯒꯅꯨ, ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11:30 ꯇꯥꯁꯤꯜꯂꯛꯑꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯊꯥꯡꯃꯦꯟꯗ ꯆꯠꯅꯕ ꯔꯦꯗꯤ ꯂꯩꯔꯦ꯫ ꯈꯨꯟ ꯉꯥꯛꯄ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯅꯣ ꯄꯤꯕ ꯆꯠꯅꯕ ꯑꯉꯝꯕ ꯆꯤꯅꯤ, ꯑꯗꯒꯤ ꯆꯥ ꯃꯅꯥ, ꯑꯆꯥꯄꯣꯠ ꯄꯤꯕ ꯆꯠꯅꯕꯒꯤ ꯑꯩꯈꯣꯏ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯦ, ꯆꯠꯅꯗꯧꯕ ꯉꯥꯏꯅꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯅꯤ ꯁꯤꯗ ꯂꯩꯁꯦ, ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯣꯏꯔꯝꯕꯅꯦ꯫ ꯑꯩꯈꯣꯏꯁꯦ ꯁꯤꯅ ꯑꯅꯤꯁꯨꯕ ꯆꯪꯕ ꯃꯐꯝ ꯑꯣꯏꯗꯣꯏꯅꯦ꯫ ꯑꯅꯤꯁꯨꯕ ꯃꯐꯝꯅꯤ ꯑꯩꯈꯣꯏꯅ ꯆꯪꯖꯔꯤꯁꯤꯅ꯫ ꯁꯤꯅ ꯃꯐꯝ ꯑꯍꯨꯝꯁꯨꯕ ꯃꯐꯝꯅꯤ꯫ ꯑꯩꯈꯣꯏꯅ ꯆꯪꯖꯔꯤꯕꯁꯤ ꯑꯍꯨꯝꯁꯨꯕ ꯃꯐꯝꯅꯤ꯫ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯕꯁꯤꯡꯒꯤ ꯀꯩꯅꯣ ꯍꯪꯕ ꯑꯣꯏꯅ, ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯪꯕ ꯑꯣꯏꯅ, ꯑꯗꯒꯤꯗꯤ ꯃꯇꯦꯡ ꯈꯤꯇꯪꯗ ꯑꯣꯏꯁꯨ ꯄꯥꯡꯕ ꯉꯝꯃꯒꯗꯤ ꯑꯩꯈꯣꯏ
ꯂꯥꯛꯆꯕꯅꯤ ꯌꯥꯝ ꯃꯌꯥꯝꯗꯕꯨ ꯊꯤꯕꯤꯒꯅꯨ ꯏꯃꯥ ꯀꯣ ꯑꯩꯈꯣꯏ ꯀꯔꯤꯝ ꯈꯟꯖꯗꯦ. ꯑꯩꯈꯣꯏꯅ ꯄꯨꯕꯤꯔꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯊꯥꯞꯅ ꯂꯩꯈ꯭ꯔꯁꯨ ꯏꯃꯥ ꯍꯣꯏ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯪꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯥꯅꯤ ꯃꯥꯅꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯥꯛꯆꯕꯅꯤ ꯃꯇꯦꯡꯁꯤꯗꯤ ꯁꯤꯗꯤ ꯑꯗꯨꯝ ꯄꯥꯝꯗꯕꯒꯨꯝꯕꯅꯤ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯑꯗꯨꯒꯤ ꯀꯔꯤꯝ ꯈꯟꯗꯦꯗ. ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯨꯒꯦ. ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯨꯒꯦ ꯏꯃꯥꯁꯤꯡꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒ ꯑꯩꯈꯣꯏ ꯁꯤꯅ ꯃꯐꯝ ꯃꯔꯤ ꯁꯨꯕ ꯃꯐꯝꯅꯦ ꯏꯃꯥꯁꯤꯡꯁꯨ ꯂꯩꯔꯦ ꯍꯥꯏꯅꯁꯨ ꯈꯟꯕꯤꯒꯅꯨ ꯌꯥꯝ ꯂꯝꯗꯝ ꯇꯥꯝꯅ ꯂꯩꯈ꯭ꯔꯁꯨ ꯀꯣ ꯃꯦꯟ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏ ꯖꯤꯕꯤꯁꯤꯗꯤ ꯁꯤꯗ ꯃꯤꯔꯥꯏꯐꯝꯁꯨ ꯊꯣꯛꯇꯦꯗ ꯅꯠꯇ꯭ꯔꯅꯦ. ꯃꯤꯌꯥꯏꯕꯗꯤ ꯁꯨꯡ ꯃꯤꯔꯥꯏꯔꯣꯏ ꯂꯝꯗꯝ ꯈꯤꯇꯪ ꯇꯥꯝꯅ ꯂꯩꯈꯤꯕꯒꯤ ꯑꯩꯈꯣꯏꯅ ꯑꯅꯝꯕ ꯃꯇꯝꯗ ꯂꯥꯛꯄ ꯉꯝꯖꯗꯕꯒꯤ ꯋꯥꯅꯤ. ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯤꯅ 5 ꯁꯨꯕ ꯃꯐꯝꯅꯤ. ꯑꯩꯈꯣꯏ ꯂꯩꯖꯔꯤꯕꯁꯦ 5 ꯁꯨꯕ ꯃꯐꯝꯅꯤ ꯍꯥꯏꯕꯗꯣ ꯌꯦꯡꯕꯤꯌꯨ. ꯑꯩꯈꯣꯏꯅ ꯏꯃꯥ ꯍꯣꯏꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗꯣ ꯈꯤꯇꯪ ꯁꯔꯨꯛ ꯌꯥꯕ ꯑꯣꯏꯅ ꯆꯪꯖꯔꯛꯄꯅꯤ. ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯩꯈꯣꯏ ꯀꯩ ꯀꯩꯅꯣ ꯈꯔ ꯎꯖꯔꯛꯏ ꯌꯥꯝ ꯌꯥꯝꯗꯦ ꯑꯩꯈꯣꯏ ꯁꯤꯅ 6 ꯁꯨꯕ ꯃꯐꯝꯅꯤ ꯑꯩ ꯆꯪꯖꯔꯤꯕꯁꯦ. ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯐꯝꯁꯤꯅ 8 ꯁꯨꯕ ꯃꯐꯝꯅꯤ. ꯍꯣꯏ 8 ꯁꯨꯕ ꯃꯐꯝꯅꯤ ꯁꯤꯅ. ꯌꯥꯏ ꯐꯝꯕꯤꯌꯨ ꯄꯥꯕꯨꯡꯗ ꯐꯝꯕꯤꯌꯨ. ꯃꯊꯪ ꯌꯥꯝ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ. ꯇꯥꯕꯗꯁꯨ ꯑꯩꯈꯣꯏ ꯃꯈꯣꯏꯁꯤ ꯅꯨꯡꯗꯥꯡ ꯑꯣꯏꯔꯒꯁꯨ ꯊꯦꯡꯉꯒꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅ ꯑꯩꯈꯣꯏꯁꯦ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯖꯤꯔꯤꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯈꯨꯟ ꯉꯥꯛꯄꯤꯔꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯁꯟꯊꯤ ꯇꯥꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯎꯅꯕ ꯑꯩꯈꯣꯏ ꯃꯊꯪ ꯆꯠꯆꯔꯨꯔꯦ. ꯑꯗꯒꯤ ꯖꯤꯔꯤꯒꯤ ꯏꯆꯦ ꯂꯤꯇꯣ ꯑꯗꯒꯤꯗꯤ ꯏꯕꯥꯏ ꯍꯣꯏ ꯀꯩꯀꯩ ꯃꯌꯥꯝ ꯌꯥꯎꯔꯒ ꯏꯆꯟꯁꯤꯡ ꯃꯌꯥꯝ ꯌꯥꯎꯔꯒ ꯍꯣꯏ ꯁꯨꯃꯥꯏꯅ ꯍꯣꯏ ꯆꯠꯆꯔꯤ. ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯅ 9 ꯁꯨꯕ ꯃꯐꯝꯅꯤ. ꯌꯥꯝꯕ ꯌꯥꯝꯗꯕ ꯊꯤꯕꯤꯒꯅꯨ ꯏꯃꯥ. ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯦ ꯈꯨꯟ ꯉꯥꯛꯄꯁꯤꯡꯒꯤꯗꯃꯛꯇꯀꯣ ꯍꯥꯏꯇꯥꯔꯦ. ꯈꯨꯟ ꯉꯥꯛꯄꯁꯤꯡꯒꯤ ꯀꯩꯅꯣꯁꯤꯡꯒꯤ ꯑꯋꯥꯅ ꯈꯤꯇꯪ ꯑꯣꯏꯕ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯂꯥꯛꯆꯕꯅꯤ. ꯑꯗꯨꯗ ꯏꯃꯥ ꯍꯣꯏꯁꯨ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯈꯥꯏꯇꯅ ꯁꯨꯃꯥꯏꯅ ꯊꯣꯛꯑꯒ ꯁꯪꯕꯤꯕꯁꯤꯗ ꯑꯩꯈꯣꯏꯅ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯏꯃꯥ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯏꯃꯥ ꯍꯣꯏꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯁꯦ ꯍꯪꯖꯒꯦꯅ ꯆꯪꯁꯤꯟꯖꯔꯛꯄꯅꯤ. ꯃꯌꯥꯝꯗꯕꯨ ꯊꯤꯕꯤꯒꯅꯨ. ꯑꯩꯈꯣꯏ ꯈꯔ ꯏꯃꯥ ꯍꯣꯏꯅ ꯁꯟꯊꯤ ꯇꯥꯕꯗꯀꯣ ꯇꯧꯅꯕ ꯈꯤꯇꯪ ꯄꯨꯖꯔꯛꯏ. ꯑꯗꯒꯤ ꯏꯃꯥꯈꯣꯏꯁꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯀꯗꯕ ꯂꯩꯔꯗꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯍꯥꯏꯗꯣꯛꯍꯧꯈꯤꯒꯦ. ꯌꯥꯝ ꯐꯔꯦ ꯌꯥꯝ ꯐꯔꯦ. ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯤꯅ 10 ꯁꯨꯕ ꯃꯐꯝꯅꯤ. ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯅ ꯂꯩꯔꯤꯕꯁꯤ ꯌꯦꯡꯕꯤꯌꯨ. ꯑꯩꯈꯣꯏꯅꯤ ꯏꯝꯐꯥꯜꯗꯒꯤ ꯂꯥꯛꯆꯕꯅꯦ ꯏꯃꯥ. ꯉꯥꯛꯄꯁꯤꯡ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯅꯥꯎꯁꯤꯡꯒꯤꯀꯣ ꯈꯤꯇꯪ ꯉꯝꯒꯗꯦꯅ ꯑꯩꯈꯣꯏꯅ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒꯤ ꯕꯖꯥꯔꯃꯛꯇ ꯆꯪꯉꯒꯀꯣ ꯗꯣꯅꯦꯁꯟ 5, 10, 10 ꯈꯣꯝꯀꯠꯆꯔꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯨꯟꯅ ꯁꯥꯒꯠꯆꯔꯒ ꯏꯃꯥꯈꯣꯏ ꯉꯁꯤꯁꯦ ꯃꯇꯦꯡ ꯄꯥꯡꯉꯨꯔꯦ. ꯉꯁꯥꯏ ꯑꯌꯨꯛ ꯈꯔ ꯄꯥꯡꯉꯨꯔꯦ. ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯎꯅꯅꯤꯡꯗꯅ ꯑꯩꯈꯣꯏ ꯆꯪꯖꯔꯛꯄꯅꯤ. ꯑꯩꯈꯣꯏ ꯀꯩꯅꯣꯗꯒꯤ ꯏꯝꯐꯥꯜꯗꯒꯤ ꯂꯥꯛꯆꯕꯅꯤ. ꯉꯁꯥꯏ ꯂꯥꯛꯆꯕꯅꯤ. ꯂꯥꯏꯟꯗ ꯂꯩꯕꯁꯤ ꯈꯨꯟ ꯉꯥꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯠꯆꯔꯨꯔꯦ. ꯑꯉꯝꯕ ꯌꯥꯝꯕ ꯌꯥꯝꯗꯕ ꯃꯇꯦꯡ ꯈꯔ ꯇꯧꯖꯔꯝꯃꯤ. ꯑꯗꯨ ꯍꯜꯂꯛꯄꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ. ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯏꯃꯥꯍꯣꯏꯁꯤꯡ ꯎꯖꯅꯤꯡꯗꯅ ꯍꯥꯏꯗꯤ ꯏꯃꯥ ꯍꯣꯏꯅ ꯑꯌꯨꯛꯗ ꯑꯇꯣꯞꯄ ꯈꯛꯇꯅꯤ ꯂꯩꯖꯕꯗꯣ ꯃꯅꯥꯛꯇ ꯉꯥꯛꯇꯪ ꯑꯣꯏꯔꯒꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯝꯖꯕꯗꯨꯅ ꯃꯈꯜ ꯑꯃꯗ ꯊꯝꯖꯔꯒ ꯈꯤꯇꯪ ꯂꯣꯏꯁꯤꯟꯖꯔꯛꯀꯦ
ꯁ꯭ꯇꯣꯔꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯒꯤ ꯃꯔꯨꯞꯁꯤꯡ ꯍꯥꯏꯅ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯑꯃ ꯍꯥꯡꯖꯕꯅꯦꯕ ꯖꯤꯔꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯇꯨꯗ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯌꯥꯎꯖꯕꯅꯦ ꯃꯥꯒꯤ ꯃꯄꯥꯟ ꯌꯥꯎꯒꯦꯀꯣ ꯑꯃꯣꯜ ꯑꯣꯏꯖꯒꯦ ꯏꯃꯥ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯧꯁꯤꯜꯂꯛꯏꯕ ꯃꯐꯝꯁꯤꯅ 11 ꯁꯨꯕ ꯃꯐꯝꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯧꯁꯤꯜꯂꯛꯏꯕ ꯃꯐꯝꯁꯤꯅ ꯑꯩꯈꯣꯏ 23 ꯁꯨꯕ ꯃꯐꯝꯅꯤ ꯏꯃꯥꯁꯤꯡ ꯑꯁꯤꯗ ꯂꯩꯔꯦ ꯏꯃꯥꯁꯤꯡꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯆꯔꯤ ꯏꯃꯥ ꯍꯣꯏ ꯐꯝꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯐꯝꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯃꯥ ꯐꯤ ꯑꯃꯃꯝ ꯊꯥꯔꯒ ꯏꯃꯥꯁꯤꯡꯅ ꯑꯍꯤꯡ ꯗꯥꯏꯔꯦꯛꯇꯨꯅ ꯑꯩꯈꯣꯏ ꯃꯆꯥꯁꯤꯡꯕꯨ ꯀꯩꯗ ꯁꯣꯏꯈꯤꯗꯒꯦ ꯍꯥꯏꯔꯒ ꯌꯦꯡꯁꯤꯟꯕꯤꯔꯤ ꯁꯤꯗꯤ ꯄꯨꯔꯛꯇꯕꯒꯨꯝꯅꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯏꯃꯥꯅ ꯖꯤꯔꯤꯗ ꯑꯩꯈꯣꯏꯅ ꯖꯤꯔꯤꯗ ꯁꯨꯃꯥꯏꯅ ꯌꯧ ꯉꯝꯖꯔꯛꯏꯁꯤꯗ ꯑꯩꯈꯣꯏ 농구기 와서부터 사나보노. Wah, ini no kata adik gua. Kok masih jadi tempat untuk lagi ada. 그럼들이 맞아 생각하지 우리가 지금 되고 있어 우리는 하고 좀 민이 잘하면서 Wakil ka sa Korea. Kuya pa may ba ko ila mga pagwala mi ga ko boro ba sa bisiri no sila lay ko kali. May pa masila liya ko ko nandiyan na sa lay. Ado ko ba sila lay na ko lay lay ko. Hindi siya ko ito ka tayo na ko wala kay ko. Siyempre isu sa isu ko. Mag siya ko lagat. So dito tayo ko lagat. Kung hindi ko hindi pa ano. Ado sa Kami yang birai, awal natar bagaimana manuki, dilikin tempat yang paling lagi. 이제 아로이보이나 릴캠 자나 केनोगी करीबासी सेकेंडरी स्कूल की केनोगी जिरी की सेकेंडरी स्कूल की 릴캠 दा की मनी ने लाइजे तो कोई आरोइबोइना 릴캠 आरोइबोइना कोई अंगम बखरा कापो अंगम बिगी चा थाना बादे अंगम बखती के ना को चंगरी nhà họ lên cái mà nó một chữ trắng cái lệ mà nó phôi thì trắng cái lệ